ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕ ꯃꯇꯥꯡ ꯑꯁꯤ ꯍꯧꯈꯤꯕ ꯃꯦ ꯊꯥꯗ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯤꯈꯤꯕꯗꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯦꯟꯁꯟ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯦꯟꯃꯥꯏꯟ ꯕꯣꯝ ꯄꯣꯈꯥꯏꯗꯨꯅ ꯊꯥꯏ ꯂꯥꯟꯃꯤ 5 ꯁꯣꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯏꯂꯦꯟꯅ ꯑꯦꯁꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯕ ꯀꯝꯕꯣꯗꯤꯌꯥꯒ ꯂꯣꯟꯅꯕ ꯕꯣꯔꯗꯔ ꯀ꯭ꯔꯣꯁꯤꯡꯁꯤꯡ ꯊꯤꯡꯖꯤꯟꯈꯤ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯦꯝꯕꯦꯁꯦꯗꯔꯁꯨ ꯀꯧꯊꯣꯛꯈꯤ ꯑꯗꯨꯒ ꯀꯝꯕꯣꯗꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯦꯗꯔꯁꯨ ꯇꯥꯟꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯂꯥꯏ 13, 2025 ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯝꯕꯣꯗꯤꯌꯥꯅ ꯊꯥꯏꯂꯦꯟꯒ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯃꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯊꯥꯛꯇ ꯍꯟꯊꯈꯤ ꯑꯃꯁꯨꯡ ꯕꯦꯡꯀꯣꯛꯇ ꯂꯩꯕ ꯀꯝꯕꯣꯗꯤꯌꯟ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛꯄꯨ ꯀꯝꯕꯣꯗꯤꯌꯥ ꯂꯩꯄꯥꯛꯇ ꯀꯧꯊꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯕ ꯍꯧꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯗ ꯆꯥꯔꯖ ꯇꯧꯅꯔꯤ꯫ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯄꯥꯎꯗꯗꯤ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯄ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯟ ꯂꯥꯟꯃꯤ 6ꯅ ꯊꯥꯏꯂꯦꯟꯒꯤ ꯄꯦꯇ꯭ꯔꯣꯜ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯨꯂꯥꯏ 13ꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔ ꯄ꯭ꯂꯦꯟ ꯌꯥꯎꯅ ꯔꯣꯀꯦꯠ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤ ꯀꯥꯞꯁꯤꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯑꯥꯔꯃꯤꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯀꯥꯞꯁꯤꯜꯂꯛꯄꯗ ꯊꯥꯏꯂꯦꯟꯒꯤ ꯁꯤꯐꯥꯏ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 12 ꯁꯤꯈꯤ, ꯃꯤꯂꯤꯇꯔꯤ 8 ꯑꯃꯁꯨꯡ ꯁꯤꯚꯤꯂꯤꯌꯟ 13ꯅ ꯁꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯥꯏꯂꯦꯟꯅ F-16 ꯐꯥꯏꯇꯔ ꯋꯥꯔ ꯄ꯭ꯂꯦꯟ 6 ꯁꯤꯖꯤꯟꯅꯗꯨꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯇꯥꯔꯒꯦꯠ 2ꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤ꯫ ꯖꯨꯂꯥꯏ 13ꯗꯒꯤ ꯆꯠꯊꯈꯤꯕ ꯂꯥꯟꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯖꯨꯂꯥꯏ 13ꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4:30 ꯔꯣꯝ ꯇꯥꯕꯗꯒꯤ ꯍꯧꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯚꯤ ꯋꯦꯄꯟꯁꯤꯡ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯊꯥꯏꯂꯦꯟꯗ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯥꯔꯇꯤꯂꯔꯤ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯖꯨꯂꯥꯏ 13ꯀꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ 52 ꯂꯩꯈꯤꯗ꯭ꯔꯦ, 130 ꯍꯦꯟꯕꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯖꯔꯝꯕꯃꯤꯑꯣꯏ 1,30,000 ꯔꯣꯝꯒꯤ ꯃꯊꯛꯇ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ UNꯒꯤ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫